ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯊꯣꯏꯅꯨꯒꯤ ꯃꯄꯨꯔꯕ ꯏꯕꯣꯇꯣꯝꯕꯅ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯔꯤꯛꯁꯣ ꯊꯧꯕ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯨꯁꯨ ꯆꯥꯉꯟ ꯆꯥꯔꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤꯃ ꯄꯣꯠꯁꯜꯂꯒ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯏꯃꯨꯡꯗ ꯐꯤꯁꯨ ꯐꯤꯆꯥꯝꯕꯒꯤ ꯊꯕꯛ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯣꯠꯅꯔꯤ ꯃꯔꯛꯁꯤꯗ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯈꯤ ꯏꯆꯦ ꯏꯆꯦ ꯊꯣꯏꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯌꯥꯏꯐꯕ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯤ ꯂꯥꯛꯑꯣ ꯆꯪꯂꯛꯎ ꯏꯆꯦꯒꯤ ꯐꯃꯨꯡꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯂꯥꯛꯈ꯭ꯔꯦ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ ꯌꯥꯏꯐꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯐꯤ ꯑꯉꯧꯕ ꯃꯆꯥ ꯃꯆꯦꯠ ꯑꯃꯅ ꯀꯤꯔꯗꯨꯅ ꯄꯨꯔꯛꯂꯤꯕ ꯀ꯭ꯋꯥ ꯇꯥꯡꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯍꯟꯗꯛꯇꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯃꯆꯦꯒꯤ ꯃꯥꯡꯗ ꯀ꯭ꯋꯥ ꯇꯥꯡ ꯑꯗꯨ ꯊꯝꯂꯗꯨꯅ ꯈꯨꯔꯨꯝꯃꯤ ꯆꯥꯛꯀꯧꯕꯁꯤ ꯏꯆꯦꯗꯤ ꯂꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯗ ꯏꯕꯨꯡꯉꯣ ꯃꯆꯦꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯆꯦꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯏꯐꯕꯒꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗꯅꯤ ꯊꯣꯏꯅꯨꯅ ꯋꯥꯈꯜ ꯁꯥꯔꯤꯕꯁꯨ ꯊꯣꯏꯅꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯑꯩ ꯆꯠꯂꯦ ꯏꯆꯦ ꯉꯟꯅ ꯂꯥꯛꯎ ꯆꯥꯛ ꯊꯣꯡꯃꯤꯟꯅꯗꯣꯏꯅꯤ ꯌꯥꯏꯐꯕꯁꯨ ꯆꯠꯈ꯭ꯔꯦ ꯑꯆꯧꯕ ꯅꯤꯡꯁꯥ ꯃꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯉꯥꯏꯍꯥꯛ ꯏꯔꯥꯛꯅꯍꯧꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯣꯏꯗꯧꯕ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡ ꯑꯇꯥꯡꯕꯅꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯈꯨꯗꯤꯡꯃꯛꯇ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯋꯥꯔꯤꯃꯛꯇꯅꯤ ꯁꯥꯟꯅꯔꯤꯕ ꯀꯩꯊꯦꯜ ꯐꯥꯎꯕ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯕ ꯃꯈꯩ ꯇꯤꯟꯈꯠꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨꯒꯤ ꯃꯐꯝꯗꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯅꯨꯃꯤꯠ ꯑꯃꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯌꯥꯏꯐꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯗꯦ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯕ ꯎꯔꯒ ꯊꯣꯏꯅꯨꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯇꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯀꯌꯥꯒꯤ ꯏꯃꯨꯡꯁꯤꯡꯗꯤ ꯀꯣꯏꯔꯥꯡ ꯂꯥꯡꯗꯨꯅ ꯊꯣꯡꯅꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏꯒꯤ ꯆꯠꯂꯝꯗꯥꯏꯒꯤ ꯁꯦꯠꯅ ꯏꯟꯅꯕ ꯐꯤꯔꯣꯜꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯀꯦ ꯁꯦꯝꯕꯒꯤ ꯈꯣꯟꯖꯦꯜꯇꯅ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤꯅ ꯏꯕꯣꯇꯣꯝꯕꯁꯨ ꯂꯨꯄꯥ ꯈꯔ ꯍꯦꯟꯅ ꯇꯥꯜꯍꯧꯒꯦ ꯃꯇꯥꯒꯨꯝ ꯔꯤꯛꯁꯣꯗꯨ ꯏꯟꯊꯣꯛꯂꯗꯨꯅ ꯉꯟꯇꯥꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯅꯨꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯒ ꯃꯍꯧꯁꯥꯒꯨꯝ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯏꯃꯨꯡꯗ ꯐꯤꯁꯨ ꯐꯤꯆꯥꯝꯕ ꯆꯠꯅꯅꯕ ꯊꯣꯡꯒꯤ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯔꯛꯏ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ ꯊꯣꯏꯅꯨꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯍꯜꯂꯛꯏ ꯏꯕꯣꯇꯣꯝꯕꯁꯨ ꯍꯜꯂꯛꯂꯝꯗ꯭ꯔꯤ ꯁꯣ ꯍꯥꯡꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯩ ꯃꯅꯝꯒꯅ ꯄꯣꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯅꯥꯍꯣꯡꯗꯒꯤ ꯊꯥꯗꯣꯛꯄꯤꯗꯨꯅ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯍꯜꯂꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯟꯅ ꯂꯥꯛꯎ ꯆꯥꯛ ꯊꯣꯡꯃꯤꯟꯅꯗꯣꯏꯅꯤ ꯌꯥꯏꯐꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯅꯤꯁꯤꯅ ꯊꯣꯏꯅꯨꯒꯤ ꯀꯣꯛꯇ ꯍꯟꯅ ꯍꯟꯅ ꯌꯩꯔꯕꯒꯨꯝ ꯇꯧꯔꯤ ꯊꯣꯏꯅꯨꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ ꯑꯍꯜ ꯂꯃꯟꯅ ꯄꯥꯝꯗꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤ ꯍꯥꯏꯗꯨꯅ ꯑꯋꯣꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯈꯤꯕꯁꯨ ꯅꯠꯇꯦ ꯏꯕꯣꯇꯣꯝꯕꯒꯤ ꯃꯃꯥꯗꯤ ꯊꯣꯏꯅꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯀꯥꯏꯅꯊꯪꯗ ꯃꯃꯤꯡ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯅꯕ ꯊꯣꯏꯅꯨꯕꯨ ꯂꯧꯈꯠꯈꯤꯕꯅꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯏꯕꯣꯇꯣꯝꯕꯒꯤ ꯃꯄꯥꯁꯨ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯅꯧꯔꯤꯉꯩ ꯃꯇꯝꯅ ꯅꯧꯔꯤꯉꯩ ꯑꯣꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯃ ꯄꯣꯛꯂꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯅꯕ ꯋꯥꯐꯝ ꯃꯌꯥꯝꯕ ꯃꯇꯩꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯗꯣꯔꯛꯂꯦ ꯃꯔꯛ ꯃꯔꯛꯇ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯐꯝꯁꯨ ꯀꯥꯡꯊꯣꯔꯛꯂꯦ ꯏꯕꯣꯇꯣꯝꯕꯁꯨ ꯃꯍꯩ ꯃꯁꯤꯡ ꯐꯖꯅ ꯇꯝꯖꯍꯧꯏ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯁꯨꯗꯕ ꯅꯣꯝꯗꯕ ꯌꯥꯔꯛꯇꯕꯅꯤꯅ ꯏꯝꯐꯥꯜꯗ ꯆꯠꯇꯨꯅ ꯊꯕꯛ ꯊꯤꯕ ꯆꯠꯈꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯏꯕꯣꯇꯣꯝꯕꯅ ꯍꯜꯂꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯩꯁꯥꯝꯄꯥꯠꯀꯤ ꯑꯁꯥꯟꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯏꯪꯈꯣꯜ ꯁꯝꯕꯜꯒꯤꯗꯃꯛ ꯃꯆꯤꯟ ꯃꯅꯥꯎ ꯌꯦꯡꯊꯤꯅꯕ ꯏꯕꯣꯇꯣꯝꯕꯅ ꯄꯥꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯗꯅ ꯃꯐꯝ ꯑꯃꯗ ꯂꯩꯐꯝ ꯍꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯄꯣꯇꯥꯡ ꯆꯩꯇꯥꯡꯁꯤꯒꯤ ꯌꯦꯡꯂꯨꯔꯕꯗꯤ ꯔꯤꯛꯁꯣ ꯊꯧꯕ ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯒꯤ ꯈꯣꯡꯗꯥꯐꯝ ꯏꯪꯈꯣꯜ ꯑꯃ ꯂꯩꯖꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯒꯨꯝꯕꯅꯤ ꯈꯜꯂꯨꯔꯒ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝ ꯂꯨꯕ ꯍꯦꯟꯖꯤꯜꯂꯛꯏ ꯀꯩꯗꯧꯔꯦ ꯏꯆꯦ ꯆꯥꯛꯀꯧꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯊꯣꯏꯅꯨ ꯋꯥꯈꯜ ꯇꯥꯔꯛꯏ ꯌꯥꯏꯐꯕꯅ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ ꯊꯣꯏꯅꯨꯒꯤ ꯃꯃꯤꯠ ꯑꯅꯤꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯤꯒꯤ ꯏꯔꯥ ꯁꯤꯟꯊꯔꯤ
ꯌꯥꯏꯐꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯦꯒꯤ ꯈꯖꯥꯏ ꯑꯅꯤꯗ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜ ꯂꯝꯍꯥꯡꯅꯔꯕ ꯌꯥꯏꯐꯕꯒꯤ ꯋꯥꯍꯪꯅꯤ꯫ ꯊꯣꯏꯅꯨ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯆꯦꯕꯨ ꯏꯅꯤꯡ ꯇꯝꯅ ꯑꯃꯨꯛꯇꯗꯤ ꯀꯞꯍꯜꯂꯣ ꯀꯩꯗꯧꯕꯒꯤ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ? ꯄꯤꯛꯂꯕ ꯀꯥ ꯑꯗꯨꯗ ꯐꯤꯔꯣꯜ ꯊꯝꯐꯝ ꯎꯄꯨ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯊꯧꯔꯤ ꯇꯤꯡꯂꯒ ꯁꯦꯝꯂꯤꯕ ꯐꯤꯌꯥꯟꯐꯝ ꯑꯗꯨꯗ ꯃꯟꯖꯨꯅꯔꯕ ꯐꯤꯔꯣꯜ ꯈꯔ ꯌꯥꯜꯂꯤꯕꯗꯨ ꯌꯥꯏꯐꯕꯅ ꯃꯊꯪ ꯃꯊꯪ ꯎꯔꯛꯏ꯫